LEIMAKHONG Army Camp Tagi LAISHRAM KAMAL BABU MAPHAM KHANGDANA MANGKHIBAGA MARI LEINABA Documents Sing Prime Minister Office Union Defense Minister AMASUNG Union Home Minister Thaduna Khang-Hankhre HAINA Social Welfare Minister HEIKHAM DINGO na PHONGDORAKLI Wafam ase ngasi sekmai khunong da leiba Government Industrial Training Institute ITI gi ahanba session hongdokpaga mari leina na pangthokpa thorom ama loiraba matung paumi singna hangba wahang amagi paukhum oina mahakna phongdokhibani LAISHRAM KAMAL BABU MAPHAM KHANGDANA MANGKHIBA aduga mari leina leingakna kari karamba khongthang paikhat libagi haina paumi singna hangba wahang amagi paukhum piraduna Minister DINGO na hai KAMAL BABU MANGKHIBAGA mari leina leingaki maikaidagi mathok taba document sing Prime Minister Office Union Defense Minister AMASUNG Union Home Minister gi mafamda Thaduna Khang-Hankhre makhoi gi maikaidagi kari paukhum lakpagi haibudu ngainari thokriba thodok adu yamna nungaitaba amani miyamna khwaidagi safare haina longnariba mafam singi manungda Army ki camp asisu amani adubu miyamna safare haina khanariba Army camp manungdagi micham ama mangkhiba asi yamna laibak thibani maram aduna KAMAL BABU asi Army camp tagi mafam khangdana mangkhiba maramna madugi tekchak pumnamak Army na pugadabani haina Minister DINGO na makhatana phongdokhi Asi kan honor kan mari training di yaw kan skill development di training di yaw kan da. See, we are sending all the whatever necessary document to Prime Minister Office as well as this Defense Minister and Home Minister also. So we are just waiting for their answer. I think it's very upset about the incidents. From my side, I think this whole sole responsibility should take by the army because it is inside the army. Everyone knows that the army's area is a secure place. So inside the incident of this army campus is very unfortunate. Amaromda ngasidagi sekmai khunongda leiba Government ITI gi session hobaga mari leinana pangthokpa thorom aduda Minister H DINGO na hai Manipurda industry gi sector asi yamna swathaba maramna aikoi gi senmit londa chauna chaithing piraga leiri industry gi sector da hogalakliba naha sing skill development ka mari leinaba training piduna masa masa gi senthok lambi amamam lehenba haibasi lenga ki pandamni maramdi state asi gi lairik laishu hairaba naha pumnamak lenga na thabak piba ngamde adumapu masana masa Piba ngamnabagi damag ITI gi sector asi chawkhat hanaba lengakna matam gi oiba thabak kya paikhatlaga lakli ITI da skill development ki training fanglaba mioi singnasu entrepreneur ama oinabagi pandamda honagadabani isana isa thabak piba asida mai paklabadi atopa mioi singsu thabak piba ngamgadoribani wakhal paring asida honarabadi ekhoi gi senmit londa chawna hongba ama lakani Amaromda ITI gi sector asi mapung fana thabak tawriba makhai naha singi khudong chaba haibudu oigadoribani maram aduna sector asi chawkhatnaba directorate asi gi officials singnasu thawayang honabagi tangai fadaba lei transfer posting pirakpa matamda officials singna harau na lobiyu hainasu Minister DINGO na makhatana phongdokhi Asi kan honor kan mari training di yaw kan skill development di training di yaw kan da asi di strawberry gi se tha si mafam jaga tha kan maduna maram moraga sahi ye madamagi income se ke mati chawna smai to dana koina fil ato bato masagi chengum thabale ni khamde ari craftsman ba ari sofa gi sawi khot gi ari technology to training se da yaw matung da koina patana hona da gadi koina thawayang hona da gadi madu ne hena aba ari government job tagi madu ne na sa ta ba yaw entrepreneurship gi sa na hobo chara matang pira ga da hena so ba hena sa ta ba yaw Jadi kurung sawa ma hari skill development je piri hai na madu gi masih di program sini tak jago mulu haja ni